오자. ꯀꯩ ꯇꯧꯔꯕ ꯉꯁꯤꯒꯤ? 오자. 마탁기 하이블 로이래. 마탁기 하이블 로이 신 크라 하프 탐으로 오자. 근데 그 세팅이야. 아이 시대다 크라 컨절런데 오자 이 동전 문. ꯑꯇꯩ ꯑꯉꯥꯡꯈꯩ ꯑꯃꯐꯥꯎ ꯎꯗꯦꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ? 오자 뭐 타복 크라 톡키니다. 라니 뭐 짝 롭 짜도. ꯑꯗꯨ ꯄꯨꯡꯁꯨ ꯕꯥꯔꯣ ꯇꯥꯔꯦꯅꯦ ꯑꯣꯖꯥꯗꯤ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯆꯠꯂꯨꯕꯅꯦ ꯑꯗꯨ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦꯕ ꯑꯗꯨ ꯃꯦꯒꯤꯒꯨꯝꯕ ꯂꯩꯕ꯭ꯔꯥ? lei 오자 lei 오자. 아이 오자 ngатang lei 비로 먹어. 아이 파농 셔먹게 겁니다. ꯍꯣꯏ ꯌꯦ ꯈꯤꯇꯪ ꯁꯦꯝꯃꯣꯁꯨ. 미기지는 풀려고 송짝 돌지. 그이 그이지 아니죠. 오자 거럼 당내 야시 오자 거. 오자! 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 ꯀꯩꯗꯧꯔꯦ ꯁꯅꯥ? 오자! ꯉꯁꯥꯏꯗꯤ ꯂꯥꯛꯇꯅ ꯀꯧꯔꯤꯁꯤꯅ? 오자 미기제. 풀려 송창 돌에 오자. 진짜 이거 오자 지고. ꯑꯁ ꯍꯣꯏ ꯁꯤꯗꯤ ꯅꯦꯆꯔꯦꯜꯅꯤ ꯁꯣꯂꯤꯠ ꯈꯨꯗꯤꯡꯃꯛꯅꯦ ꯍꯤꯠꯄꯨ ꯄꯤꯔꯕꯀꯣ ꯑꯗꯨꯝ ꯁꯥꯡꯗꯣꯔꯛꯄꯅꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯔꯤꯒꯤꯅꯣꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯂꯣꯏꯔꯕ ꯅꯪꯒꯤꯁꯦ ꯂꯣꯏꯔꯦ 오자 ꯂꯣꯏꯔꯦ ꯆꯥꯁꯤ ꯄꯨꯊꯣꯔꯛꯏꯕꯣ One eternity later. ꯂꯩꯕ ꯎꯗꯦꯅꯦ ꯑꯉꯥꯡꯁꯦ ꯀꯥꯏ ꯆꯠꯈ꯭ꯔꯖꯥ ꯇꯧꯔꯤꯁꯤ ꯁꯅꯥ 오자. 이봐 왜 ꯑꯉꯥꯡꯁꯤꯡ ꯆꯥꯛ 이싱 ꯆꯥꯈ꯭ꯔꯕ꯭ꯔꯥ? 아우 짜 그래 오자. ꯀꯩꯅꯣ ꯅꯪꯅ ꯅꯝꯃꯥꯏ ꯉꯥꯛꯁꯪ ꯍꯨꯃꯥꯡꯅ ꯄꯤꯀꯥꯡꯈꯩ ꯐꯨꯠꯂꯤꯁꯤꯅ? ꯀꯩꯅꯣꯅꯦ 오자. ꯑꯩ 이마ꯅꯀꯣ ꯑꯩ ꯄꯤꯛꯏꯉꯩꯗ ꯌꯥꯝ ꯐꯖꯕ ꯐꯨꯔꯤꯠ ꯑꯃꯈꯛ ꯊꯣꯟꯕꯤꯕ. ꯑꯗꯨ ꯐꯨꯔꯤꯠꯇꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ 오자. ꯑꯗꯨꯗ 오자는 ꯅꯍꯥꯟ ꯍꯥꯏꯈꯤꯕꯗꯣ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯁꯣꯂꯤꯠ ꯑꯣꯏꯕ ꯄꯣꯠꯇꯤ ꯍꯤꯠ ꯇꯧꯕꯗ ꯆꯥꯎꯊꯣꯛꯑꯦꯅ ꯍꯥꯏꯕꯗꯣ. ꯑꯗꯨꯗ 오자 ꯑꯩ ꯆꯥꯗꯕ ꯐꯨꯔꯤꯠꯇꯣ ꯑꯗꯨ ꯆꯥꯒꯗ꯭ꯔꯥꯅ 오자 ꯍꯤꯠ ꯇꯧꯖꯔꯝꯕꯅꯤ 오자. ꯑꯁ ꯐꯨꯔꯤꯠꯁꯤꯕꯨ ꯃꯦꯒꯤꯒꯤ ꯇꯥꯏꯞꯇ 이보